ꯑꯃꯨꯛꯁꯨ ꯕꯤꯔꯕꯜ ꯑꯃꯁꯨꯡ ꯑꯛꯕꯔꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯉꯁꯤ ꯑꯩꯅ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯄꯩꯁꯥ ꯃꯌꯦꯛ ꯑꯍꯨꯝ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯂꯩꯔꯤꯕ ꯕꯤꯔꯕꯜꯕꯨ ꯀꯜꯂꯛꯆꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯕꯤꯔꯕꯜꯒꯤ ꯃꯔꯝꯗ ꯑꯁꯣꯏꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯊꯤꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯦꯛꯇꯃꯛ ꯕꯤꯔꯕꯜꯒꯤ ꯃꯔꯝꯗ ꯋꯥꯀꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯤꯔꯕꯜꯒꯤ ꯃꯔꯝꯗ ꯋꯥ ꯑꯃ ꯍꯦꯛ ꯇꯝꯃꯛꯄꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯇꯝꯃꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯊꯕꯛ ꯑꯃ ꯁꯤꯟꯅꯔꯗꯨꯅ ꯕꯤꯔꯕꯜꯗꯒꯤ ꯃꯍꯥꯛꯅ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯕꯗꯨ ꯎꯠꯅꯅꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯍꯦꯛ ꯄꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯊꯕꯛ ꯑꯃꯕꯨ ꯌꯦꯡꯁꯤꯟꯅꯅꯕ ꯑꯈꯟꯅꯅ ꯕꯤꯔꯕꯜꯕꯨ ꯃꯐꯝ ꯑꯃꯗ ꯊꯥꯈꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯕꯨ ꯊꯕꯛ ꯑꯗꯨ ꯁꯤꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯍꯧꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨ ꯄꯦꯜꯂꯝꯗꯦ꯫ ꯃꯈꯣꯏ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯀꯔꯤꯒꯤꯅꯣ ꯊꯕꯛ ꯑꯃ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯕꯤꯔꯕꯜꯗ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯔꯤꯕ ꯑꯁꯤꯕꯨ? ꯑꯩꯈꯣꯏꯁꯨ ꯃꯍꯩ-ꯃꯁꯤꯡ, ꯕꯨꯙꯤ-ꯂꯧꯁꯤꯡꯗ ꯕꯤꯔꯕꯜꯗꯒꯤ ꯀꯔꯤꯃꯠꯇ ꯇꯥꯖꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯅ ꯈꯪꯖꯔꯤꯕ, ꯍꯩꯖꯔꯤꯕ ꯃꯍꯩ-ꯃꯁꯤꯡ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗ ꯊꯥꯖꯕꯤꯗꯕ ꯃꯥꯜꯂꯤ꯫" ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯈꯨꯝꯃꯤ, "ꯑꯩꯅ ꯅꯈꯣꯏꯕꯨ ꯊꯥꯖꯗꯕꯒꯤ ꯋꯥ ꯅꯠꯇꯦ꯫ ꯑꯩꯅ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯕꯤꯔꯕꯜꯗ ꯃꯗꯨꯕꯨ ꯁꯤꯟꯅꯕꯒꯤ ꯃꯔꯝꯗꯤ ꯕꯤꯔꯕꯜꯗꯤ ꯑꯔꯨꯕ ꯊꯕꯛꯄꯨ ꯂꯥꯏꯍꯟꯕ ꯉꯝꯕ, ꯑꯣꯏꯊꯣꯛꯂꯔꯣꯏ ꯈꯜꯂꯨꯔꯕ ꯊꯕꯛ ꯑꯃꯕꯨ ꯑꯣꯏꯊꯣꯛꯍꯟꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯊꯕꯛ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯁꯤꯟꯅꯔꯤꯕ ꯑꯁꯤ꯫" ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯗꯨꯗꯤ ꯏꯅꯤꯡꯊꯧ, ꯕꯤꯔꯕꯜꯇ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯉꯝꯒꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯊꯕꯛ ꯑꯗꯨ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕꯤꯗꯕꯒꯤ ꯋꯥ ꯈꯛꯇꯅꯤ꯫" ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯐꯔꯦ, ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨ ꯌꯧꯔꯕꯗꯤ ꯑꯩ ꯉꯁꯤ ꯅꯉꯣꯟꯗ ꯊꯕꯛ ꯑꯃ ꯁꯤꯟꯅꯒꯦ꯫ ꯑꯩꯅ ꯁꯤꯟꯅꯒꯗꯧꯔꯤꯕ ꯊꯕꯛꯇꯤ ꯀꯔꯤꯁꯨ ꯅꯠꯇꯦ, ꯑꯩꯅ ꯅꯉꯣꯟꯗ ꯆꯥꯟꯗꯤ ꯆꯠꯄꯤ ꯃꯌꯦꯛ ꯑꯍꯨꯝ ꯄꯤꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯃꯌꯦꯛ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯄꯩꯁꯥ ꯃꯌꯦꯛ ꯑꯃꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯀꯥꯟꯅꯕ ꯊꯕꯛ ꯑꯃ ꯇꯧꯒꯗꯕꯅꯤ, ꯑꯗꯨꯒ ꯄꯩꯁꯥ ꯃꯌꯦꯛ ꯑꯃꯅ ꯃꯊꯪꯃꯨꯛꯀꯤ ꯃꯄꯣꯛꯇ ꯀꯥꯟꯅꯅꯕ ꯑꯣꯏꯒꯗꯕꯅꯤ, ꯑꯗꯨꯒ ꯄꯩꯁꯥ ꯃꯌꯦꯛ ꯑꯃꯅ ꯍꯟꯗꯛꯃꯨꯛꯀꯤ ꯃꯄꯣꯛꯇꯁꯨ ꯃꯊꯪꯃꯨꯛꯀꯤ ꯃꯄꯣꯛꯇꯁꯨ ꯃꯄꯣꯛ ꯑꯅꯤꯗ ꯀꯥꯟꯅꯗꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫" ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯄꯩꯁꯥ ꯃꯌꯦꯛ ꯑꯍꯨꯝ ꯄꯤꯔꯗꯨꯅ ꯄꯩꯁꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯁꯤꯖꯤꯟꯅꯔꯗꯨꯅ ꯍꯜꯂꯛꯅꯕ ꯊꯥꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯕꯖꯥꯔ ꯌꯧꯔꯛꯂꯕ ꯃꯇꯝꯗ "ꯄꯩꯁꯥ ꯑꯁꯤꯕꯨ ꯍꯟꯗꯛ ꯃꯄꯣꯛꯇ ꯀꯥꯟꯅꯅꯕ ꯁꯤꯖꯤꯟꯅꯕꯗꯤ ꯌꯥꯝꯅ ꯂꯥꯏ, ꯑꯗꯨꯕꯨ ꯄꯩꯁꯥ ꯃꯌꯦꯛ ꯑꯃ ꯃꯊꯪꯃꯨꯛꯀꯤ ꯃꯄꯣꯛꯇ ꯀꯥꯟꯅꯅꯕ ꯁꯤꯖꯤꯟꯅꯧ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯃꯁꯤꯕꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛ ꯈꯪꯕ ꯉꯝꯃꯝꯗꯦ꯫ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯈꯟꯕꯗ ꯃꯍꯥꯛꯀꯤ ꯃꯇꯝ ꯑꯌꯥꯝꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯩꯁꯥ ꯃꯌꯦꯛ ꯑꯃꯅ ꯍꯟꯗꯛꯃꯨꯛꯀꯤ ꯃꯄꯣꯛꯇꯁꯨ ꯃꯊꯪꯃꯨꯛꯀꯤ ꯃꯄꯣꯛꯇꯁꯨ ꯀꯥꯟꯅꯗꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯍꯥꯏ꯫ ꯃꯁꯤꯅ ꯀꯔꯝꯅ ꯁꯤꯖꯤꯟꯅꯒꯅꯤ? ꯑꯁꯤꯗ ꯈꯟꯕꯗ ꯃꯍꯥꯛꯀꯤ ꯃꯇꯝ ꯑꯌꯥꯝꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯃꯍꯥꯛ ꯄꯩꯁꯥ ꯑꯍꯨꯝ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯉꯝꯗꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯅ ꯁꯤꯟꯅꯔꯤꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯐꯔꯦ, ꯊꯕꯛ ꯑꯁꯤ ꯅꯪꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯕꯤꯔꯕꯜ ꯂꯥꯛꯈꯤꯁꯅꯨ, ꯕꯤꯔꯕꯜꯗ ꯑꯃꯨꯛ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯁꯤꯟꯅꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯕꯤꯔꯕꯜꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯊꯣꯛꯂꯒꯗꯤ ꯕꯤꯔꯕꯜꯅ ꯅꯪꯅ ꯑꯣꯏꯊꯣꯛꯇꯦ ꯈꯜꯂꯕ ꯊꯕꯛ ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯍꯟꯕ ꯉꯝꯕꯒꯤ ꯃꯒꯨꯟ ꯌꯥꯎꯏ ꯍꯥꯏꯕꯗꯨ ꯅꯪ ꯅꯁꯥꯅ ꯈꯪꯒꯗꯕꯅꯤ꯫" ꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧꯅ ꯁꯤꯟꯅꯈꯤꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯗꯨꯅ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯉꯁꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗꯕ ꯊꯕꯛ ꯑꯗꯨ ꯕꯤꯔꯕꯜꯗ ꯑꯃꯨꯛ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯄꯩꯁꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯁꯤꯖꯤꯟꯅꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯆꯠꯇꯨꯅ ꯄꯩꯁꯥ ꯑꯍꯨꯝ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯇꯝꯃꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ, ꯅꯪꯅ ꯄꯩꯁꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯃꯔꯝ ꯑꯍꯨꯝ ꯑꯗꯨꯗ ꯀꯝꯗꯧꯅ ꯁꯤꯖꯤꯟꯅꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯌꯨ, ꯑꯩꯈꯣꯏꯁꯨ ꯈꯪꯅꯤꯡꯏ꯫" ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯄꯩꯁꯥ ꯃꯌꯦꯛ ꯑꯃꯅ ꯑꯩꯅ ꯍꯩ ꯔꯥ ꯂꯩꯗꯨꯅ ꯆꯥꯖꯈꯤ꯫ ꯍꯩ ꯔꯥ ꯆꯥꯕꯅ ꯍꯛꯆꯥꯡ ꯁꯤꯡꯍꯜꯂꯤ, ꯍꯛꯆꯥꯡ ꯐꯍꯜꯂꯤ, ꯃꯁꯤꯅ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯗ ꯀꯥꯟꯅꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯄꯩꯁꯥ ꯃꯌꯦꯛ ꯑꯃꯅ ꯂꯥꯏꯔꯕ, ꯃꯤꯇꯥꯡꯕ, ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯆꯥꯛꯅꯤꯕ ꯑꯃꯒꯤꯗꯃꯛ ꯆꯥꯅꯕ ꯄꯣꯠ ꯂꯩꯔꯗꯨꯅ ꯃꯉꯣꯟꯗ ꯗꯥꯟ ꯇꯧꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯄꯩꯁꯥ ꯃꯌꯦꯛ ꯑꯃꯅ ꯃꯊꯪꯃꯨꯛꯀꯤ ꯃꯄꯣꯛꯇ ꯀꯥꯟꯅꯅꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯈꯤ꯫" ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯈꯪꯅꯤꯡꯅ ꯑꯃꯨꯛ ꯍꯪꯉꯛꯏ, "ꯑꯗꯨꯒ ꯄꯩꯁꯥ ꯑꯃꯗꯨꯅ ꯀꯝꯗꯧꯅ ꯁꯤꯖꯤꯟꯅꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯇꯝꯃꯨ꯫" ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯄꯩꯁꯥ ꯃꯌꯦꯛ ꯑꯃꯅ ꯍꯟꯗꯛꯃꯨꯛꯀꯤ ꯃꯄꯣꯛꯇꯁꯨ ꯃꯊꯪꯃꯨꯛꯀꯤ ꯃꯄꯣꯛꯇꯁꯨ ꯀꯥꯟꯅꯗꯅꯕ ꯃꯑꯣꯡꯗ ꯃꯗꯨꯕꯨ ꯑꯩꯅ ꯖꯨꯋꯥꯔꯗ ꯊꯥꯗꯣꯛꯈꯤ꯫
ꯖ꯭ꯋꯥꯔꯗ ꯃꯥꯡꯈꯤꯕ ꯊꯥꯈꯤꯕ ꯄꯩꯁꯥ ꯍꯥꯏꯕꯁꯤꯗꯤ ꯍꯟꯗꯛꯃꯨꯛꯀꯤ ꯃꯄꯣꯛꯇꯁꯨ ꯃꯊꯪꯃꯨꯛꯀꯤ ꯃꯄꯣꯛꯇꯁꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔ ꯑꯗꯨ ꯌꯥꯝꯅ ꯄꯦꯟꯖꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯁꯥꯏꯒꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯁꯦꯔ ꯈꯥꯟ, ꯅꯍꯥꯛꯇꯤ ꯕꯤꯔꯕꯜꯒꯤ ꯋꯥ ꯑꯁꯤ ꯇꯥꯔꯒ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯐꯥꯎꯏ? ꯉꯁꯥꯏꯒꯤ ꯃꯟꯇ꯭ꯔꯤ ꯅꯨꯄꯥ ꯑꯗꯨ ꯏꯀꯥꯏꯔꯗꯨꯅ ꯃꯀꯣꯛ ꯅꯣꯜꯂꯞ ꯇꯧꯔꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯑꯩ ꯀꯔꯤꯃꯠꯇ ꯍꯥꯏꯖꯅꯤꯡꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯍꯥ ꯍꯥ ꯂꯥꯎꯅ ꯅꯣꯛꯂꯗꯨꯅ, ꯅꯪꯕꯨ ꯍꯧꯖꯤꯛꯄꯨ ꯀꯔꯤꯃꯠꯇ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ? ꯐꯔꯦ ꯐꯔꯦ꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜꯕꯨ ꯃꯍꯥꯛꯀꯤ ꯍꯩꯁꯤꯡꯂꯕ ꯃꯇꯧ ꯑꯗꯨꯒꯤꯗꯃꯛ ꯌꯥꯝꯅ ꯊꯥꯒꯠꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫